taukraba nongmai lalalupsingna sniper rifle onthokle official kumja 2023 da police ki army de gilut taukraba nongmai ayamba maite amasung kuki proof ki lalalupsingna Maxiford sniper rifle onthokle haibagi khudam fangle haina official singna phongdorakli agency da phongba paw asina hai police tagi lut tawkiba nongmai sing asi sniper rifle onthokli bagi maramdi nongmai gi range hena sanaba amadi hena sathina bagini police ki army dagi lut tawkiba kulai lising taruklom asida 303 rifle AK assault rifle insas rifle amasung carbine ayambani 303 rifle asigi mi siba yabagi effective range asi chawrakna meter chamanga romni masida nongmai adugi but semdok laga afaba telescope hapchin basi nongmai adugi target hena mapachum hanba amasung sathi hanabani panba yabadi haukiba junda ching amasung tampaki tungan ba district singdagi security force singna kulai chamanga kuntraga ma thoiram khongatki Bihar gi border list illegal immigrant kaya yaurambadagi wathok oire Bihar gi border list revision da Nepal, Bangladesh amasung Myanmar national kaya yaurambadagi achobo wathok oire political party kaya na border list yauriba illegal immigrants sing asi lauthok tuna achumba border fongadabani haina ECI da demand tawkre maraksi da ECI gi maikai dagi border list yauriba illegal immigrant ni hariba sing adu verification chatharaba matung makhoi gi maming sing adu border list gi lauthokani illegal immigrant sing border list gi lauthokpagi thabak asi chai September 13 fawbagi manungda loishingani hairi Pausina makata na haribana har border core 7.8 lom asi Poll body official listing 77 henbana verify tawbagi thabak chathari hojik chathariba electoral roll gi special incentive revision da Myanmar Bangladesh amasung Nepal dagi illegal immigrant kaya yaure haibasi khangbangam kibani Election Commission of India gi maikai dagi so haukiba June 13 da border list asi da Indian citizen sing khaktamak eligible oigani Border list yauriba illegal immigrants sing asi loina lauthokadabani revision gi drive asi July 13 fawa pangthokani haina mamangda phongdokhiba laikhrabani hariba process asi gi saruk ama oina Election Commission of India gi maikai degi voter sing makoi lebak asi gi citizen amani haibagi proof yauna identity document sing submit tawnaba khangan balaikre asigo machayena bakaya asi leibana Bihar gi election da Aadhaar card amasung election ID na identity proof ama oina sijinaba yaroi haibagi hojik lakpa hore Bihar gi electoral roll da chayena bakaya yaurakliba asigi matangda BJP IT cell gi head Amik Malbiana haikibada Bihar gi opposition gi maikai digi makhoi gi vote bank saganaba foreign nation sing asi electoral roll da hapchin bani hariba sing asi hojik chathariba election intention revision da khanglakibani Election Commission of India gi maikai digi illegal immigrant sing asi voter list da citizen amani haiba yanaba kanana sakti piribano haina hangki generaba singi mayumakai sabada laingang na matik chaba senfam pigadabani ngasi rabot baban da pangthokiba all Manipur Nupi Imphal West District ki 19 suba akhanaba mifam na IDP singi matang da kupna khanaraba matungda irang na maram oiraga lanjenaraba singi mai thadokhraba amasung akai atwa yaukhraba yum sing sanaba sarkar na matik chaba senfam pigadabani haina akanba waref lawkhre hairi lupasina thadorokpa cherol amana hairi bana lanjenaraba singi mayumakai samjinaba sarkar gi maikai digi lupa lising humfudaraga manga pigani haina social media da pendaba wafam kaya phongdokna kibadugi matang da so mifam aduna kupna khanaraba matungda sarkar gi thawong asibu yamna kana yaningdaba phongdokhi loinina hiramasi matang da thubada governor da memorandum ama supisi lagani hairi amarom da ngasigi mifam aduga mari leinana wangang khiba singna nupi singna laibaki da maglauriba thaudang kaya gi matang da su thamki ing 1940 da all Manipur nupi marup asi hek lingkhalakpadagi hauna Manipur gi nupi khunai gi chawkhanaba hotnaba amasung all India gi Luft National Federation of India women gi samnaduna Laibaki oiba thaudang kaya lawrakhiba dugi matang da sumi famadu da mayek sengna thamki hairi PLF na Pakistan gi lanmi sengna laiba mafam marfuga mari rom da landakre numinini asigi manungda Baluchistan Liberation Front BLF na Pakistan gi lanmi sengna laiba tongan mafam marfuga mari rom da paksana landakre hairi report asigi matungina BLF ki spokesperson Major Goharam Balos na phongdokhibagi matungina July 9 dagi na taraga mathoi fawbagi marakta Pakistan gi military secret agency gi thabak toriba mioi sing amadi atai atopa lanmi singna leiba mafam sing da pak sanalanda khibani attack aduda Pakistan gi lanmi yankhai rom sikhi bagal loinana lanmi yankhai ga mathoi rom na chawna so apan nangki loinana secret agency da thabak toba officer mapal lom so hat kre haina phongdorak khibani hairi kanana warep sing loki haibigi matang da Air India crash report mek sing de pilot federation Air India AI171 crash ki matang da preliminary report aduda COVID ki control adu kanana haiba mayek sengna takpa ngamdre hairaduna Federation of Indian Pilot ki President
Charanbir Singh Randhawana ngasi report adugi matungda chignaba phongdokre amasung aircraft adugi manungda thoklamba yaba electrical natraga software gi asoiba ama leiramba yai haina phongdokre pauge agency ANI da wangangbada Randhawana haiki aircraft adu tasengna plane adubo control tawriba ama oiriba co-pilot amana paiki pilot in command oiriba captain aduna flight adu monitoring tawki maram adu da maruiba warip sing adu kanana lauki haibadu hojik sumayek sengdri cockpit voice recorder CVR dagi wangang kibadu kanano haiba masakhang bada arriba oiraba fawbada preliminary report aduna madu mayek sengde fuel control switch singi position adu makhoi matomtana cut off dagi randa hunglamki haina su report adu da palli masina electrical natraga software switch ama thoklamba yai khangali switch adu kanamatana physical oina sokludraba fawbadasu madu mafam hunglamkibadu system aduna detect tawkibagum ui Randhawana 737 aircraft Boeing na manaba fuel switch issue gida matangda December 2018 da thokiba advisory amagi matangda su phongdoki karigumba information adu phangba tarabadi aircraft pumna maksoidina check taromgadabani masigi circular asi chumnagi advisory ama oibagi mahutta directive ama oigadabani haina mahangna haiki engine animak adu fail oidrabadi switch sing adu pilot sing aduna move tarongani haibasi mahak thajade haina Randhawana haiki cockpit voice recorder CVR gi matung inadi switch sing adu pilot sing na move tawkide masina aircraft adu electronic system da thoklamba yaba soiba mada kudom bithili haina Federation of Indian Pilot ki president Randhawana haiki Gujarat ke Ahmedabad to Air India flight AI 171 Boeing Dreamliner 7878 ama crash tawkibadu da passenger chaniga kunga mapan amasung crew member taragani toy amasung Leimaida mioi taraga mapan yauna mioi chaniga humfu sikibani sannaringaida bom pokhairakpadagi southwest Yemen da angang manga sikre laibak thiba thawdo ama oina football sannaringaida bom pokhairakpagi thawdo ama da southwest Yemen da angang manga sikre haina phongdoragli report asegi matungina bom pokhai hanbagi thawdo adu karamba group na thoan kibano haibagi matangda hojik fawba phongdorokpa leitri Yemen da lairiba Center for Human Rights amadi atay atopa lupsingna thawong adugi matangda akanma mongda yaningda phongdokladuna chenaba lupsingi mathakta legal action lokhatpina ba hijakre report asegi matungina thawdo adu khulai paiba Isla Partina kapsilakpa artillery cell pokhairakpadagi thokibani hai Taiwan da China na landarabadi US ki michangda kana leigani haina Trump leingak na hangkhre Taiwan da karigumba China na landarabadi US ki michangda kana leigani haina malemgi leiba kaya da Donald Trump ki leingak na wahang hangba hokre hairi Financial Times ki report amagi matungina Trump ki leingak na Japan amadi Australia na chingba leibak singda China na karigumba Taiwan da landarabadi US ki michangda leigadra haina hangki Trump lenga ki wang adu ki pau khumpi aduna Japan gi luchingba singna thoktriba thodok amagi matangda pau khumpi ba chumloi haina phongdorakre adubo America hariba leba asisu Taiwan da mateng pangduna lakraba so hojik fawda Taiwan gi damak security ki guarantee piba leitri hari North Korea gi supreme leader Kim Jong Un na condition amata yaudana Russia da support tawragani lauthorakre North Korea gi supreme leader Kim Jong Un na condition amata yaudana Russia da support tawragani lauthorakre hari report asigi matungina haukiba chai ahum lom asidagi Ukraine ga lepa leitana lan soknaduna lakhiba amadi America yauna Europe ki leibak singna Russia da thingba kaya thamjinkiba maramna hiram kaya da awaba chawna mayoknaduna lakhibani adubu akiba leitana kanagi mateng yaudana Russia na lan soknaduna lakhibani Russia gi awaba talak asida North Korea gi supreme leader Kim Jong Un na Russia amadi North Korea leiba ani gi policy da chawna manai ningsingba yabadi haukiba chahida North Korea na Ukraine ga soknaduna lakliba landa mateng pangba oina Russia da North Korea gi lanmi lishing tararom hena Kim Jong Un na thakiba leikrabani loina na makha tanasu North Korea gi lanmi lishing ahum lomso amuk thana ba thabrang tawri hairi nuclear bomb saduna landana ba thabrang lakpadagi Iran da landakibani nuclear bomb sar ba matung da Israel da landana ba thabrang lakpadagi Iran da landakibani haina Israel gi Prime Minister Benjamin Netanyahu na media outlet cha piba interview amada phongdokre hairi Hezbollah gi mapangal sontarakiba amadi Syria da leiramba lenga kaikibadagi Islamic Revolutionary Guard Corps IRGC na semgalakiba uranium sing aduna Iran na nuclear gi khulai sanaba honarakibani loinana nuclear gi khulai hek saba loibaga Iran na Israel na landaraktuna Israel bu mapung fana manghantahan na honare haibasi yamna mayek senglaba wafam ni haina sufit Benjamin Netanyahu na interview aduda phongdokibani loinana Gaza da hojik soknari balana sisu
Hamasna fazinkiba Israel machasing thadoraklabadi lan loisinba yaramlabani adubu Hamasna thadoraktabadagi ngasi fawba Gazada lan thoktuna lakhibani hainasu interview aduda phongdoki hai. China na radiation thoktaba nuclear bomb dagi hena paksana manghan tahanba ngamba Super H bomb saduna puthokre. China na radiation thoktaba nuclear bomb dagi hena paksana manghan tahanba ngamba Super Hydrogen H bomb saduna puthorakpadagi US yauna malemgi laibak sing kham thengna pakhanakre hairi. Report asigi matungina China na puthuragliba Super H bomb asi China gi State Shipbuilding Corporation CSSC gi 707 Research Institute na sabani bomb makhal asi thermonuclear bomb gumna radioactive radiation thokte tawbatabu TNT gi changka hena wangbana nuclear bomb dagi hena sathina paksana manghantahan bangamgani. Super H bomb asi magnesium hydrate yumfam oiraga pokhai bambo makhal amani bomb asina pokhairaba matung da hydrogen gas thadorakpadagi Celsius degree 1000 hena sabaga loinana mafam kayada paksana amangata thokani. Super H bomb ase nuclear bomb dagi saruk taraga manga hena mapangal kanba bomb makhal amani. South China Morning Post phongba report amagi matungina China gi Super H bomb makhal asina malemda soknariba technology gi langi masakta chauna ahongba puraklagani. Bomb asi China na puthorakrabasu malemgi laibak-singna sijinnabada thinglakpa yana leiri. Maramdi bomb asidagi radiation thoktrabasu nuclear bomb dagi hena sathina mangtahanba ngamba bomb makhal amani. China na puthoragliba bomb makhal asi samudrada leiriba yeknabasingi jahasingda amadi mafam amada hekta landaba ngamba makhalgi bomb ni hairi. Delhi da numit 6 ni mafam khanglakidabi Tripura gi mahiroi nupi macha ama sina fangle. Delhi University gi makhada leiriba Admaram Sanatan Dharma College ta tamlibi masagi chahi taraga mapan khakta ngaribi Sneha Kobi Tripura dagi laisabi macha ama numit 6 ni mafam khangdana leiraba matungda maki hakchang Delhi gi signature bridge ki makhadagi sina fangle hairi. Mahang numit 6 ni gi mamangda cave amada tongduna thokibadagi mafam khangdana leirakibani. Aduga Delhi city gi signature bridge asida mahakpu ikon kona ukhiba mafam oibaga loinana thong asi phabu mahakpu cave diver amana puraklaga kumhaubani hairi. Thong asi gi makhada cheliba Yamuna Turel gi maril oriba East Delhi gi Gita Colony Manaktagi Makia Sibak Chang Police na Fangbangam Kibani, Adumoy namak mahak mathanta Turel da Chongthadna Sijabra na Tragamina Hatpra Haibadudi Kangmangam Kidri.